ngasi numida wairam phongkiba panam pausedi ga topa maruiba paukra myamda thamjagi Manipur gi Erang January 10 da ministry singi mipham pangthok kadaori Manipur thokliba Erang asina maram oiraga awaba mayuknariba miyam gi damak center gi maikedi gi kari tawba yabagi haibadu khannanabagi damak kumja English ngani ga kunga mari gi January 10 da Union Home Minister gi pauktak matungina ministry singi oiba mipham ama pangthoklagani hadi wapamasi political activist Mayor Thanauzam Union Minister of Development of Northeastern Region Donor Kishan Reddy ga unabada minister na phongdorakibani New Delhi da leiba minister gi office ta unaba aduda Mayor na thatar helaglaba Erang asina maram oiraga masagi maramda refugee amagumna relief camp sing da sangjafam lauduna leiriba miyoi singna thengnariba khudong sadaba kya sigi matangda minister da kupna khangalambaga loinana Minister gi maikedi gi pangbya ba mating amadi pekhat pya ba thapak thoram sing pekhat pina ba taksilam ki hedi Minister gi maikedi gi thintadana atupa matamna resolution ama pass tawraga hauji Erang sina maram oiraga kham thengna awaba mayuknari ba miyoi singi tungi punsida ngaglo pigadaba thabak thoram khradang oirabasu pekhat pina ba Maheshwar Thanauzamna minister gi maphamda haijaram ki hedi amaromnana sel hana handu case handoki organization salaina case handu Hairibu wapamasi investor singdagi lokotkiba senpham sing hana handu uaduga thangaliba case handoki haina phumlo en adjoining related area welfare organization gi secretary sanambam iboholna phongtokre ngasi Manipur press cup ta paumi singa unaba ma da mahna hai haujik phumlo area gi salai ga lofam khara aikoina lauksinduna leiriba si organization asida yauriba investor singi lupa crore 3.50 handoktriba phawba kanagum amatana Laiba yonba yaroi haina revenue commissioner ga wari sanakhiba lekhrabani laufam singa se aikoina lauge munge haiba natte aikogi paisa singa du handokna bukhongjang sanctionmani high court ta case toriba sisu investor singi lupa mata handoktana case adu withdraw taw hairiba si yaba ngamroi withdraw tawdaba yade hairaga investor singi senpa madu handokpiu madunatana nampuda case withdraw tawhana bu hona raglabadi madura tholakpa apapatagi thawdang masa masa na pugadabani hainasu makna phongdokhi Atopa pao madana Susampur yaw na tungan ba mafam singdagi khulai sing fugatkhre BSF amadi Assam Rifles ki apunba team na Susampur district ta parks na operation sathabada masing yamlaba khulai sing fugat pangamkhre paus na ngasi ayuk pung mga dagi taraga makai fawba mapan suba AR amasum CRPF ki samaga maudraga mapan suba battalion ki apunba kangbuna Susampur district ki manungsana leiba P Gelzang ki akoy mafam singda operation satakhi Operation aduda maru ama yawa magazine ga kona na 9mm gi pistol ama maru ani yawa magazine gi kona ba .22 gi rifle ama 12 bore shotgun ani BDO set ama amasum country made long range motor bomb ama 38mm gi anti rioters mari tear gas smoke cell ama sen oina lupa lising ani satpi gi note tara jungle boot zura ama fakat pangamki hairi Pagalaba pulam singadu Susampur police station na khusina khre hari amaromda Kaksing district ki Kaksing Wari Panjau Palum area da Kaksing police commando madi BSF ki team anina thi humbagi thabak sa thabada khulai kya fagat pangam khre hari ngasi ayu pung taruk tagi na nipan phaba Kaksing police ki SP Thoksom Bikramjit ki paukta matungina additional SP ops Binoy Songtham gi miyeng makhara Kaksing police ki OC madi BSF team ani samaga kungani thoi battalion BSF F Koesi SH Ostir Singan Lusingba Amadi Taragataret Battalion BSF Z Koigi Sub Inspector Rampal Sharmana Lusingba Apun Bakang Buamana Thihumbi Thabadu Satakibani Thihumba to the Wadi Panjau Panlumgi ITI campus Mapadi Kulai Singadu Fakat Pam Kipani Kulai Singadu Hais 36 hand grenade Aniamadi Local made pipe gun Anini Paraba Pulam Singadu Makataba Action Gidamak Kaksing police station sina khreari atopa pawmana ngasi khakta da India da miyoi sahunga nifu positive boire JN.1 si parent of interest ni WHO ngasi khakta da India da miyoi satruka nifu covid positive boiba thengna khre minister gi pawna hai nauna thengna khra case ayamba Kerala da gi na hari amaromda Kerala lengana positive hengalakpa ga mari leinana high alert lokthokre hari Nakala maromda coronavirus ki Omicron strain gi JN.1 variant of International World Health Organization WHO na phongdorakre
Malemgi leibak kiyada ZN.1 variant sandokpagi sang hengalakpa maram aduna variant asibu variant of interest ne haina WHO na phongdokibani WHO gi matungina leibak kiyada variant asi sandokpa hengalaklaba miyamda soonbagi sangni nemli amadi haujik lairiba vaccine sing asina variant asidagi ngakthokna bahonabada mating oigani ZN.1 variant asi yauna Omicron strain da naknaba atopa variant of interest singgi matana thijinbegi thabaksu WHO na sathari haujimaki oina China UK India amasum United States ZN.1 variant asi makhata na sandorakli amaromda India gi oina ZN.1 variant asi positive oiba anauba case songaga maudraga mari haukiba pungkunga mari sigi manungna tenakre haujik leba asi oina active case lisingani ga satruka khumfuga mapan yaure loinana Kerala Karnataka amas Punjab ta positive oiduna nauna miyoi taruk laikhidre awang nopok state ki oina handakta Sweden digi Assam digi halakiba sahi kunga nipan surabi nupi amanauna COVID-19 positive oide ma ngarang COVID test oide haina confirm tawkibin hari amaromdana wangjing da miyoi lising kyana saruk yaduna mairagi rally satkre drug amasum narcotics gi mayokta lepaga loinana aikoi inglisingna leiba pami haiba wakhalonda Thawbal district ki wangjing da miyoi lising kyana saruk yaraduna mairagi rally sakre Wangjing Gram Panchayat Ladiba Club Taret WH UPU CKC FUC ESWYC UPSC amasum YDO gi apun malup am oiriba Wangjing Gram Panchayat apun club organization sinasinduna satkiba rally edu ngarang numidang Wangjing lakpa iningthau laipung digi horaga Wangjing gi tuan mapham sing hairoki haitupokpi fauraga salung pham lambi de laklaga Wangjing Kaitil Fauduna Satpagaloin and a rally, Hokiba Mapamuda, Amuk Lam Tumba Moiki. Maira Kongsera Saruk Yakibus in the drug Marupanga Mutakadavane, Aikoi Santi Pami, drug Sava Yonbi Yaro, narco-terrorism, Marufona Mutakadavane Madi, Aikogi Mankraba Misam Sing Atu, but a Putokadavane Haiba, Kolau Sing Laukibagaloinana, play catching to Sijanaki. Kongsera Dugi Matana Wangjing Gram Panchayat Apunba Club Organizing the Finance Secretary Lesram Mani Sandrana Fundo Kibida, Nasing Asima Aiko Gilam the Masida Dragna Soxalava Amadi, Mang Takalakli Basidagi, Kalhuna Bigi Panamda, Nasi Wangjing Gram Panchaki Akoi with the Leba, Club Taret Amas Maira Paibi Ima Ibiel Singa Kusamaduna, Maira Kongset Asi Pangtopani, Maru oina Manipur Hausi Dragna Maram Oiraga, Tangdulaita Punsi Mare Lama Leheliva, Tungi Yumburel Oirakadaba Isa Inaukia, Nisaki Ipak the Tau, Duna Lady Basidagi, Kalhona Bigi Kong Tang Haki. Manipulanga Sunga Singasimo is still a sita Tangdulaita than a ladyba, Piba Messi Atobada, Lucian Buhan and Lengaki Puning Singslakli Amaramana Privilege and Ethics Committee give me Pam Yaukidaba MLA Singi Masinankre. Matang Sayol Power given on the Mipam Kaudun Cookie MLA Tara Excel Logadabani, Imagi Maira. Ngarang Pam Kiba Manipur Legislative Assembly gi Prevalence and Ethics Committee gi Mipam na saruk yakidaba members ng Imagi Mairagi Taumisungna ngasi masin hangbagi tabak sa takre. Loinana matang sayol pawagi manungda amukha na Mipam Kaugadaba ni Haina Imagi Maira na akan buwapam tamnakli. Ngasi Manipur Press Kapta Paumisung unaba mad Imagi Mairagi convener TS Suzata na hai. Ngarang Pam Kiba Assembly gi Privilege and Ethics Committee gi Mipam na committee gi member amata saruk yakidaba gi maram hangnabagi dama committee gi chairman MLA Sapam Nisikanta unanabagi ngasi ayupung taramathuiram tabad Imagi Mairagi Taumisungna satlubada mahak Delhi da satkre haina masaleram kidi. MLA Abdul Nasir su mahaki quarter da satuna unanaba honarubada mahak sungarang Delhi da satkre haina leram kidi. Makatana ima sungna MLA Okram Surya Kumar unanaba honarubada mark sumasagi anaba magi Delhi da October thada gi leramki adubu mark masagi oinadi mifam madu yauba panghauda bagi maram press media ra khangan khre haina phone pakompiraki MLA MD Asabuddin su unanaba mark quarter salubada masagi anaba madigi markti satokusin ngamdana laidi haina khangalaki MLA RK Imo su unanaba salubada masagi family gi anaba manam maram oiduna mamangi sayol dagi satokre haina MLA gi PRO na raki MLA Premsan su mong sangai da liba masagi mayum unana bas alubada ma kanglada thoram ama yaw basatki haina leram kidi aduba ima sungna phone oira basu masaga wari sanagi hairubada MLA gi PRO na pau phauna ba phangdri haina khumlakhi haina sujata na paumisungna phongdoki magna makhata na hai Manipur Assembly gi Privilege and Ethics Committee gi madi leinana thapu basing mathangi
Sayol Pawgi Manunga members sing over Mipham Kovio, Mipham Kauduna Kuki Emile Tarana Tokabe administration Talibes Kimata Lokat Pamto Patabak Lokataba Taravadi, Miamna Horak Pi Hoda, Tolapa Apapataki Togdang Pumba, Assembly members in a Pugoda Banaki. Amaramdana, Kuki sing ST status the Kilaktunaba Kongzang Satakre, Purup sing Nungsi Sana, Leminagi Hairabadi Mite Purup Mapangal Kahan Basangi, Pramod. Manipur gi apun bagi sakta mengakuna thamge amadi lamdam asida khunda aminari ba phurup singi marakta nungsi sanana leimina gi hairabadi mitai haidi ba phurup asina mapangal khwai digi kanba mathau tai haina mitai lipun gi thapurel em pramona phongdokre wafam asi illegal immigrant cookie singbu schedule trap list gi khudakta lauthu haiduna khurai puthiba laikai da leiba SRC ground mitai lipuna khurai maikei da leiba tuan club amadi maira paibi singa punna sinduna pangthokpa miyamgi mipham amada mangna phongdokibni thauram aduga mari leidana em pramon hai ngasi lamdam asida miyamna manipur gi apunbagi saktam kaibi yaru haina lauribasi thabak to onthoke harabadi mitai phurubasi mising yamba amadi mapangal kanbasi yamna mathoktai haukiba matam khra mitai phurumna mapangal sontharaki sina maram oiraga phurup ataina manipur tuan ba homeland sing talakpa ngamani loinana mitaina kallaba matam khaktada phurup khudima amato oina nungsi sanana hingmina dunu leiba ngami haibasi puari gi tangka kyada mek lana idunu leiribani maram asina mipum khudimangna phurup asibu kannana ba lokham thokpa thodang sing loba matam oiraiki Manipur ngasi tangdu laita daba phibam ama lakliba sigi maruoiba maram singi manungna kuki singbu schedule trap ki status da piruba siso amani masina makhoida makal kyagi khudong saba piduna lamdam sigi lenga klon amadi setmilona yauksilakpa si taraina logu sumbai maram masina karama matamdagi status sida lakhibano haiba phawba khangma ngamdriba kuki singda pidiba digi status asi khudakta paliba lenga asina lakthoklaba asengmo yellow missing oiriba mitei amadi naga khaktada ST status pigadabani hanasu magna phongdokhi atopa paw madana makhoigi lamsang khongsat Thambal Mari College Yoksingkre, Thaudang Leiba Leipaksa ama oisi, Bota Sel Lauduna Isagi Hag Yongumsi, Matik Saba Mihut Kansi, Apavalengak Tamsi, Manipur Youth League Mayol Sinduna Anauba, Langwongi Pausel Puba Lamsang Kongsat Ngarang Nini San Manumita Impal Weski, Manung San Lamsang da Tunglaba Matung Makatana Kongsan Baukre. Lamsangi Praja Higher Secondary School Tunglaraba Mapam Aduda Ahing Yareki, Lamsang Kongsat Asiki ngasi humni sanba numita mapam adurigi oinamgi Thambal Mari College tamna lakhi, Kongsat adugi manungsan ngasi ayuk Lamsang Praja Higher Secondary School gi akoi bita tariba laikai gi miyam amadi Youth Progressive Club ka loinana lamdaki, Kongsat aduna Impal West District ki Konthauzam Phauduna laklaba matung Konthauzam Lairembi Committee Hall tungki, Mapam adura miyam gi oiba mipham ama pangthoki Mapam adurigi amuk laklaba matung Nambol Kaithil thunglabaga miyamgi mipham pangthoki Makatana Nambol Kaithil digi oinam tamna laklaga Thambal Mari College tungki Kongsat loi sing ngasi ahing mapam aduda yarekani Manipur Youth League na Manipur gi district kayagi kul kyara numit kunga mathoi ni sumna mathang saigi Janawari mapan phawba Kongsat asi satkani haidi Loisilakpo na tendak pa pawman irang marak sida state asigi sanaroi sing lamdam sigi mai purakpa sathok saningaini Manipur thoklibi rang sigi marakta mathauna laina sanaroi kyana sangdamnaba kyada mi kok thongduna state asigi damak mingsat puduna lakpasi sathok saningaini haina Textiles Commerce and Industry gi Commissioner Pradeep Kumar Zohana phongdokre wafam ngasi Hotel Impal Corporate Students of Management Manipur Technical University na sinduna pangthokpa Corporate Leaders Conclave 2023 gi ahum suba edition gi thoramda wa ngangna duna phongdok Insurance Business Continuity Amidst Adversity haiba hiramna pangthokpa thoram aduga mari leinana Commissioner Pradeep Kumar Zohana phongdokibada Manipur si sana khona bagi amari textile gi lamda yamna ina kunba lamdam amani adumainamak election haibasi democracy satpa lamdam ama oina pangthoktaba yadaba thaba amani election pangthoktuna laingak semlaga leba singa kadoribane amadi miyamgi yaifa thorang kya packet kadoribane masida lenga amasu miyamgi marakta I pau phangthoknaduna lenga na kari tawri amadi miyamna kari pamni haibadu khangdokna kadabane masida mairoi singi chawraba thaudang lei makoina mai tansin phamdana tana lenga loning thina khangma mathoktai pangthokliba thoram asina mairoi singna kanaba piba ngamgani tungi yumbi oirakadoriba mairoi singna thaksi kaksi amagi makhada satuna tungda lakadaba punchida masak thokpa lusingba amamam oirakani haibagi thajaba thamli haiki thoram aduda Manikogi Director
Polem Lenin Manga Amadi Manipur Technical University Vice Chancellor Gyan Prakash Sarvyaki. Adu ausku di meyam pau sisu matang se lu sinjarage amasu meyam puna na wabdet ngamina si hainus pau sida makhatana thamjari.